Haukiba chahi 2024 gi November thada khulai paiba singna pikliba angang yauna puna mioi taruk faraba matungna Tamthina Hattuna barak turelda asibak changwana thadarakhiba case adugi matangda National Investigation Agency NIA na chatharakhiba investigation gi report Manipur High Court ningthina sil tawduna langkhalakre. National Investigation Agency NIA na chatharakhiba jiribam masarkar gi investigation progress report adu Manipur High Court na lawraba matungda tha amagi manungda charge sheet thangalakadabani haina amuhana NIA da khangankre. Manipur High Court ki Chief Justice ki Somasekhar amadi Justice Ahanthem Bimol gi Division Bench amana thaudo asigi matangda NIA na chatharakliba investigation asi maram chadana matam ka hena lawrabasu ngasi fawba charge sheet thangalakpa laitri haina phongdokhi. Tha asigi kunga mari da chathakiba hearing amada NIA na investigation gi progress report adu ningthina sil tawna court langkhatkhi. NIA amadi State asigi Advocate General na court submit tawrakiba case asibu court na peculiar fact amadi circumstances adu lumna lawduna NIA na langkhalakhiba investigation progress report adu makha taba order ama thokthriba phawa Manipur High Court ki lariba registrar gi custody da thamnabasu court na khangankre. Jiriba massacre ki case NIA na chathariba investigation asi thuna yang na chathadrabadi court na mari leinaba authority gi mathakta kan meng tingani haina hearing adu da thamki. Hearing adu da Deputy Solicitor General of India DSGI case asi NIA na investigation ningthina chathaduna final stage ki fibam yosilakle athubu matamda charge sheet langkhalagani haina court ta thamki. Case asi gi petitioner gi maikai degi thaudo asi gi matangda FIR lokhanlabasu ngasi fawba singthaningai oiba action amata lokhalakpa thengnadri haina court ta thamki. Petitioner amadi defense counsel gi argument kumna tarba matungda court ki maikai degi thamagi manungda charge sheet NIA da lankhalaknaba khanganbaga loinana makha taba hearing lakliba August kunga manga da pangthokani haina su court na matam lepkhre. Nonglai nungsit ki mang tharaduna pairakliba alien ship chahi sigi November thada prithvi da thunglaba yai tungda tholakadaba thokdok kaya haiba ngamba Bulgaria gi mamit tangba baba wenga na phongdoklamki wafam gi matung ina nonglai nungsit ki mang tharaduna pairakliba achauba alien ship asi chahi asigi November thada prithvi da thunglaba yai haina phongdorakli. 1996 ta laikhidraba predictioner baba wenga na phongdoklamba wafam chamada 99 gi changda chungkhrabani. Report asigi matung ina pungda kilometer 1,30,000 yang na pairakliba 3 IATLAS haina khangnaba posak ama pairakle haiba wafam space ki lamda kupna thijiliba scientist singna su phongdorakhrabani. Scientist singna phongdorakpagi matung ina prithvi tamna pairakliba posak asi ekhoi gi solar system gi wangmadagi pairakpa posak ni haina su khangba ngamkhre. Pairakliba posak asi comet kumba posak nate pairakliba masak khangdriba posak asi hauji numit ki maya nakna lairi haina su report asina makha tana phongdorakli. China amadi Russia gi matungda Turkey na su hypersonic missile test tawkhre. China amadi Russia laiba ani gi matungda Turkey na su sathiraba makhal gi hypersonic missile mai pakna test tawkhre. Turkey gi Typhoon haina khangnaba hypersonic missile mai pakna test tawkhibadagi Israel yauna malem gi atai atopa laibak singna su kham thengna pakhanakre haidi. Report asigi matung ina hojik Turkey gi konung Istanbul da pangtholiba International Defense Industries Festival IDEF ki manung channa Turkey na Typhoon hariba hypersonic missile asi mai pakna test tawkhibani. Turkey na putholiba Typhoon Block 4 hariba hypersonic missile asi kilometer 1,000 lapna laiba yeknabasingi target mikup amagi manungda thugaiba ngami. Turkey na lan gi khulai lepa laidina puthorakliba asi Middle East ki manung channa lairiba leibak singda makhoi gi matik mayai uthokpaga loinana makhoi gi khubam nungda thamba ngamna honarakhiba thawong amani. Defense expert John Saldon na phongdorakhibada hojik Turkey na suicide killer drone amadi atai atopa matik mayai leiraba missile sing saduna atopa Pakistan na chingba leibak singda su makhoi gi mingchatta michangda leiba yanana ba honarakhibani hairi. China da tholiba ichaw na maram oraga mari sikre nipa na thiba khangdri haukiba nimit kharani sige manungda kanba nong chubadagi China gi Beijing amadi atai atopa mafam singda ichaw thorakpadagi mioi mari sikhibaga loinena nipa na thiba khangdri hairi. China gi news agency amana phongdorakhibada tongan mafam singda tholiba ichaw amadi landslide ki thodok sing asina maram oraga mioi 3,300 rom safagadaba mafamda thangdokre loinena mioi 10,000 lomna ichaw asina maram oraga mai laktabagi awaba hojik mayongna lairi. Chinese Central Meteorological Observatory gi maikaidagi su China gi Hebei Beijing amadi Sinua na chingba mafam singda lepa laitana nong takhigani haina su phongdorakre. Akanma nonglai nungsit yana nong chugadariba sina maram oraga village
चामरोम तोंगान तोंगानबा स्कूलसिंगदा सेंटर होम हांदोक्तुना लेहनख्रे हंदक चाइनादा थोलिबा इचाव असि मफम खंगना थोलखिबनी हाइरि पाकिस्तान की आर्मी चीफ आसिम मुनीर चाइनादा चेनख्रे पाकिस्तान की आर्मी चीफ जनरल आसिम मुनीर इंडोनेशिया अमदी श्रीलंकादा चटकदबा खोंगचत इखंग खंगौदना हुंदोकलमलगा चाइनादा ओइना चेनख्रे हाइना रिपोर्ट अमना फोंदोरकली आसिम मुनीरना करिगिदमक इंडोनेशिया अमदी श्रीलंका की खोंगचत कैंसल तौरगा खंगौदना चाइनादा चटखिबनो हाइबिगी चपचाबा मरम खंग ngamdrabasu maki thawong asi pakistan da hojik lairiba china macha singda terrorist singna chathariba thawong dagi akanba pressure lakpadagi china da chen khibo irambi yai haina su report asina makha tana phongdurakli Saulin Laisangi chief nei kai khumna ba manghan biram khrei kumfogi horakfam oiriba China की ममिंग लेरबा साउलिन लाइसंगी हौजिक चिफ ओरिबा सी योंग किसन अनुपी के आइकाई खुमनबा महान बिरम बगल लोइनना करप्शन की थबक चावना चथरे हाइना मराल सिरख्रे साउलिन लाइसंगी माइकाई देगी थोरक लिबा स्टेटमेंट अमगी मतुंग इना लाइसंग असिगी एडमिनिस्ट्रेशन असिंग योंग किसन अरानबा चथरंबा अरानबा थबक सिंग अदुगी खुदम चांगदम कया पुथोक्तुना मियाम द खंगलखिबनी पनबे याबदी सी योंग किसन हारिबा साउलिन लाइसंगी चिफ असिगी मथक्ता ममांग दसु तोंगान तोंगान मराल कया सिखिबा लेख्रबनी अदुमकपु ngasi phawba chap chaba khudam changdam puthokpa ngamdabadagi court na mahak puthadokuna lakhibani adubu na hongna na mahaki mathakta lairiba casing asigi matungda matangda khudam changdam puthokna rakhibani hairi Donald Trump na pirakhiba aki akhang na chungba laidana Thailand amadi Cambodia na Malaysia gi miing makhada lan losinabada yanaba purakre America gi President Donald Trump na Cambodia amadi Thailand ani gi marakta numit marini changna sokna rakhiba lan adu makhata na sokna rakbadi laloliti ki lamda अथिंग बकया थमजिलकनी हाइना की हेलखिबा दुगी करिसु ना चोंगबा लेतना मलेशिया की मियंग मखादा थाईलैंड अमदी कंबोडिया अनि की लान लोसिनबगी यानबा पुरखरे हाइरी एशियन की प्लेटफॉर्म दा मलेशिया ना लेबा अनिमक किलो चिंगबसिंग उनाहंदुना चौराकना पुंग अनि रोम वरी सनरबा मतुंग द कंबोडिया अमदी थाईलैंड अनि की लान लोसिनबगी वारेफ लौखिबनी अदुबु नुमित मरिनी चथखिबा लान अदुदा लेबा अनिमक की बियोय पुन्ना कुंट्रागा तरुक लोम सिखिबनी निंगसिंग बेयाबदी थाईलैंड अमदी कंबोडिया हारिबा लेबा अनि असी चही के आगी ममांगदगी लान सोंगना दुना अदुमक लाखिबनी हंदक सोंगना रखलिबा लान असिना लेबा अनिगी बॉर्डर एरिया दा लेबा शिव मंदिर अमदी वाहौदनी हाइदी मलेशिया ना थाईलैंड की एक्टिव प्राइम मिनिस्टर अमदी कंबोडिया की प्राइम मिनिस्टर अनिमक वरी सनहंदुना लान लोसिन हनखिबदा मालेम की लुचिंगबा कयाना थागनबा फोंदोकना रखरे हाइरी नकल अमरोम द एशिया कंट्री द मखोगी मतिक मे उथोंगनबा होदनदुना लाखिबा चाइना ना सैटेलाइट किलर लेजर क्रिस्टल हाइना खंगनबा मालेम की ख्वाइदगी शक्ति लेबा खुलाई अमा पुथोरख्रे खुलाई असि स्पेस ता पाइदुना लेरिबा यंगनबसिंगी सैटेलाइट कापथदुना थुगाइबा ngami हौजिक सोंगनरगलिबा लांदा सिजनरिबा खुलाई पुमनमक सैटेलाइट की मतेंग यावद्रगदी उकंग अमगा पांखक ओइगनी मरम अदुना सैटेलाइट थुगाइबा हाइबसि लानगी मनुंग चन्ना यामना तंगाई फदबा लाखपदगी खुलाई असि चाइना ना पुथोरकपनि हाइदि साउदी अरेबिया ना पैलेस्टीनियन सिंगदा उलंबा नुंगसिगी मिएंग गुम्बीरगी पिरांग ओइरमले साउदी अरेबिया गवर्नमेंट ना गजा दा लेरिबा मिचम पैलेस्टीनियन सिंगदा उलंबा मिनुंगसि गुम्बीरगी पिरांग ओइरमले हाइन रिपोर्ट अमना फोंदोरकली पाउसिगी मतुंगिना गजादा हमास अमदी इजराइल ग सोकनरिबा लान असिदा तमथिना वाबा नंगलबा पैलेस्टीनियन सिंगदा मिनुंगसि उलदुना साउदी अरेबिया ना गजा की लान लोसिनगदबनी हाइना फोंदोखिबनी अदुबु गजादा लान थोअनबदा इजराइल की मतेंग पांगलिबा अमेरिका गा साउदी अरेबिया गा पुना चटलंबदगी मुस्लिम कंट्री सिंगना वारौनरखिबनी लोइनना हंदक साउदी अरेबिया की सेक्युरिटी फोर्स सिंगना मकादा लाई ख्रम्बा लाकपा मिस्रागी मियोय अमना गजा की फिरल चिंखलुबगीदमक फादुना चैराक पीखिबसु लैख्रे हाइना रिपोर्ट असिना मखाताना फोंदोरकली ईरान दा 1988 की मतमदा थौरी यान्दुना पाक सनाहात खिबगुमना चही असिदसु हानबा थौरांग पाइखतख्रे ईरान दा हौखिबा चही 1988 के मतमदा मिनुंगसि लेतना यामना तमथिना मियोय चा कया थौरी यान्दुना हात खिबगुम चही असिदसु पाक सनाहानबा ईरान थौरांग पाइखतख्रे हाइना ब्रिटिश की न्यूज एजेंसी दिशन की रिपोर्ट अमना फोंदोरकली रिपोर्ट असगी मतुंगिना ईरान दा हातखिबा मियोयसिंग असि अयाम्बना पालिबा लेंगा अदुगी मायक्ता लेबा मियोयसिंग इस्लाम धर्मगी मायक्ता लेरकपा अमदि लेबा असिदा लेरिबा नुपीसिंगी राइट फंगनबा होनरकपा मियोयसिंगना अयाम्बनी चही असिदा थौरी यान्दुना हातकनी हारिबा मियोयसिंग असिबो अयाम्बना ईरान गवर्नमेंट की मायक्ता लेबा नुपीगी राइट फंगनबा होनरिबा मियोयसिंगना अयाम्बनी हौखिबा नुमित खरनिगी ममांगदसु ईरान गवर्नमेंट मियोय कया थौरी यान्दुना हातख्रे ममांग चहीदा मियोय लिसिंग अमरोम थौरी यान्दुना हातखी चही असिदना मियोय कया अमुक थौरी यान्दुना हातकदबनो चप चाना खंगद्री ईरान असगी वारोइसिन तम्बंगमदबा फिबम अमदा लैरी मियोयबगी खांगबंगमबगी पनखै अमदि लै
Pankhei adugi wangma lankrabadi mioibana sa olakpada kananasu thingba ngamloi mioiba haibasi khwaidagi wakhal pungning leiba pungning wakhal sizinaba haiba thawai panba jibasingi manungda luchingba amani haina singthanaramlabasu sa olakpa mikupta mama mapa machil manaw amadi khunaibu masak khanglakte haibasi puwarina adumak takcharabani numit taba leite haina malemgi leibaksina kok nonduna ikai khumnaba utpanatana masa masagi lam fawo pithoktuna loilam lengak oikhibagi wari ekoi khudingmakna tanaraba khangnaraba ngaktani Numit taba laite hainariba larik laisuda Sami lanmida khutsukulai de lamba laikhidraba British ka thengnabada karisu oikhidaba khoigi laiwaikraba ipa ipu singna makhoi maringjel adubu maya kumhankhibani maitai di kanagi mafamda su lankhidaba yengnaba amata su takhidaba kangbuni Henjilaklabadi handaba thauna ama lei haibadu madugi khudamni kumjan 1891 gi Anglo Manipur war na tagli ngasisu aikhoigi ipa ipu singi singlida i marik ama cheliba makai siba kide migi mikha pona hingadabagi sarug mikup amata orebasu ningkha tamna hingjage khankiba aikhoigi ipa ipu singni British ki makok manga kanglaipa ke mayolda ken kiba adumangna ipa ipu singi thauna bunga sisu malengi miyamna khangnaribani loinana India gi ningtambadagi nongmangan khatna kumja 1947 gi August Taraga marida ningkha tamba pikhiba dunga sigi mirol asina kawkhrabagum tawre pumnamak adu maitai khaki wafam nate kanglaipa asida hingmina kiba chingburoi tamburoi pumnamaki amatoiba liching na purakhibani haibasing asigi mirol na kawraglabadi ipa ipu singda langjaba thokani nungsi chanana hingminariba kanglaipa asida kuki narco terroristing na leibak macha tadaba apikpa wakhal na punbagi saktam thugainaba makhal kaya gilalong chatharagliba si chahi ani mapung faraglei state amadi India lengaki apunbagi saktam da singnaraglabadi chap chaba thabak lokhatkani haiba India lengana tatana lauduna lagli malem gi leibak singi manungda super power leibak ama oiraklani haina Lauzariba Indiana Kuki narco terroristing thengnaba ngamdaba haibasi manungda kari lalong chatharibage haibasi hangdaba ngamde haukiba chahi 2023 gi May 3 dagi chatharagliba mioibagi lichot nataba Kuki narco terroristing gi chaitheng Manipur gi miyamna phangli asigumba terroristing gi khangba ngamdraba tampakta leiriba mitei singna Kuki singna wakhal tarakpa ngasi sungairibani adubu wakhal tarakpadi lairadana India lenga ki mateng lawraga hena nawanglakpa asina mitei singna ngasidi kari fref lawrakadage haiba ngamlaktre India lengang Manipur lengang amadi Kuki lalauba singi marakta kumja 2008 tegi chatnaragliba suspension of operation su chahi asigi February 18 da matam loikhrabasu mamang chahi gi October 18 da Home Ministry gi Notice Advisor AK Misra amasung Intelligence Bureau gi official singa round ahumra Kuki jo lalauba singa wari sanaduna review tawkhre haibasi miyamna tabada nokningba fawi Ministry of Home Affairs ki makhada state asida thogliba irang asiga mari leinana Kuki su group ka wari kayarak sanarabasu nakalanida Yanadaba laibana waroshin prokpa ngamdana leiri maruoina thogliba irang asigi horakfam oiriba suda yarba Kuki Millitantsgi tampakka naknana leiriba campsing masing hantahanbada natana makhoigi leifam adu khara changsina thamba amadi state asigi integrity da sokpa yaroi haiba Ministry of Home Affairs ki wafam adu su Millitantsgi mahut sinduna wari sabada saruk yariba mioi singna yetuna leiri Masira nakalani gi wari asisu athubada solution ama purakani haibigi thajaba leitri cheirak sida kanglaipak ta tholiba irang asi santi hanjilagle haina BJP na luchingba India lengang na toina hairabasu tampakta leiribasu gi camp singda amuk thamlagani haiba wafam sina amuk karamba anawba lalong no haibadu tamna ngamdaba ma oiri June 18 thokiba du ngamkhai gini thawai taragani pan katkibani asuk mathong hoktaba Kuki singi thawongda India lengang na mai yangsin na bahonaragliba asina lamdam masigi apunbagi saktam ngaktuna thamba ngamgani haibigi thajaba miyamda chingnaba fawraglei Kuki singi ningai dai khoya dumag yengduna leirasira haibasi ngasi mak mangda tariba chobo wahang amani Kuki MLA taragi ningai MLA nifuga mapan na themba ngamgadoribra haibasi sumangda tadun leiriba yamna maru eba wahangni center amadi state lengang na amasung Kuki singi luchingba singa thogliba irang asi loisinaba wari sanaba horamlabasu mai paktana makhata na chathadana leiri irang asigi warosin purakpa ngamdabagi state asida leiramba BJP na luchingba lengak puma panggal kana leitabadagi makhoi maselgi marakta famunarakpadagi president rule thamduna governor Joy Kumar Balana lengak sasan pumna makpaisili President rule thamlabanina state asida anawba awanba kharati puraklagani haibigi thajabasu miyamna thamli adubu miyamna thamliba thajaba adu President rule lenga asina mapung fana pangthokpa ngamdana leiri haukiba parliament ki budget session da Manipur gi budget allocation adu supna tangi mamingi oina pass tawkiba madi lairabana mapung oiba lamdam asigi chawkha thorangi ahianba senfam yaudaba budget oibana lamdam sigi economics amadi hiram sida khang hairaba kayana tungan makhoi gi motsing phongdokna ki
बजेट अदु ममिंगतगी ओइबे बजेट ओइबना हौजिक मणिपुर थोलिबा चाही अनिगा था अनि हेलबा कुकी नार्को टेररिस्टंगी लाना सिगी मनुंगदा मियामना थेंगनरिबा अवाबा सिगी फिबम फगलकनी हाबिगा सा उद्री अमरोमदा हंदकता जम्मू एंड कश्मीर की पहलगामदा लमकोइबा मियोय कुनगा मंगा यावना लोकेन अमा पुन्ना मियोय कुनगा तरुक टेररिस्टंगना हातखिबदुगी लमन खुंबा ओइना इंडियाना जम्मू एंड कश्मीरगा ताइनाबा टेररिस्टंगी कैम्पसिंगदा कनबा लांदा चथरी मसी मरुओइना टेररिस्ट की मायक चथबा कनबा इंडिया की थौरांगनी हौजिक स्टेट असिदा कुकी नार्को टेररिस्टसिंगना चथरिबा सिसु मपालमदगी चंगसिलकपा इलीगल इमिग्रेंटसिंगना इंडिया की इंटीग्रिटी दा इफोंग फोंगना सिंगनाबा हिंसा की थबक सिंगनी मरम अदुना जम्मू एंड कश्मीर दा चथरिबा टेररिस्टसिंगी हिंसा याइतंबगी थौदो अदुगा पाखुम इंडियाना पीबगुम ngasi mang manipur kuki narco terroristing na chathariba hingsa gi thodok sing asigi pakhum pifam thui manipur tholiba kuki narco terroristing gi landa asi india na yengduna leifam thokte chap chaba pakhum pifam thui